Amit Shahna Manipur gi phibam amasung PR gi matang na ngasi khanagadawri. Manipur suspended animation thambagi matam Kangten tensilakpaga loinana miyam gi oiba lainga ama lingmagi matang state asigi law and order gi phibam karam tawribagi amasung karam tawgadagi habigi matangda Union Home Minister Amit Shahna ngasi review tawrabi. Thazaba yaba mafamdagi phangma paunai mifam aduga mari lainana Manipur gi Governor Ajay Kumar Vala, Security Advisor Kuldeep Singha, Chief Secretary Punit Kumar Goyal amasung Director General of Police Rajiv Singha yauna awang thaki official singarang digi New Delhi de thungkri pausna makata na hai ngasi numidang wairam Union Home Minister Amit Shah na review tawrapi yai haiba wapam asi asumbani haina BJP gi senior wairaba MLA amana su pausda hari athupa matana BJP na lusingba popular government ama lakpa yawigi oithokpa leire haina su makna claim tawri pausna hai khana nainabagi mifam adu hauzik state asigi oiriba law and order gi phibam security gi sindok sinjin amasum sakot thorang mari leinabasingi matangda su khanagani matam sangna kanglukki irangna maram oiraduna tangdu leitadaba phibam ama leiribasida kamdauna PR laukthoglaga anauba lenga ama thamgadagi habigi matangdu yamna kupna khanagani hari Manipura president rule thambagi matam February 16 da loigadaba maramna New Delhi da pangthokadoriba review si yamna maru oina launari President rule hek laukthokhibaga lengak semnabagi matangda political parties singa mati local leaders singna lokhatpa yaba tharang sing lokhatna lakli BJP gi lusingba singa mas MLA singna su January tha sigi manungda popular government ama semhaudragadi Manipur Legislative Assembly dissolve tawkhragani haina phongdokna ba lekhrabani maram aduna BJP gi MLA singda center gi lusingba singna sinnarakpa thodang sing pangthokna ba leptri Maitai gi MLA ga Kuki gi MLA singa pau phauna batana tana Maitai gi MLA singa Kuki gi civil society organization singa su wari sanaduna mauksa gi phibam da hanjin hanaba yamna kana honabigi paulai February gi amadigi tax ka hen wangkhalakpana hidak managi potlam singi mamal atiya pakna wanglagani February amadigi leiba sida hidak managi potlam sing lauba tax ada nifu hengat kadaba maramna surup khaini zarda gudkha na singbi hidak managi potlam singi mamal atiya pakna wanglagani Ministry of Finance na thukiba notification amagi matung ina surup masai lising amada excise duty oina lupa lising ani ga yangkhai dagi lupa lising nipan ga songa phawla lawragani surup ki asang ba khena begi matung ina excise duty lobigi sang su khena gani chewing tobacco zarda scented tobacco and gudkha packing machines capacity determination and collection of duty rules 2026 ki matung ina hidak managi polam sing ka hen mawong the excise duty lobigi khongthang asi handokpina ba Federation of India Farmers Association FA na taksingkhri association asin haiki tax hengalakpa maram na hidak managi polam puthokliba company singna port ki mamal hengatpigi tangai padaba leigadabana khudongsa daba kaya maru mayuknaragani hidak managi polam puthokliba lawmi singda so asoba saithinga ma piragani FA gi president Mulari Babu na haki mamang sigi December marida GST 2.0 lakthokhibada lengan hidak managi polam sing soina yuanbada GST sada nifu lawgani haina phongtoki adumaina mapung oina hidak makhal gi polam sing dagi lawba tax ta ahongba mata leheloi haina thajaba bikhi aduba lengana ka hen mamong hidak managi polam sing dagi ahenba tax lawnaba thorongla khulaglibasi khongpham handokadabani amaromda lengana hidak managi polam sing na tax hena lawnaba wapum lauthorakhiba sina maram oiraga India da khwaidigi sauna surup puthokpa company oriba ITC Limited ki share sada tara handakri Jeffrey Financial Group na thokiba state amada hai National Calamity Contingent Duty oina surup tagi loba tax sada kuntra hengatpana surup puthokliba company sing khaktana tana hidak mana thariba lawmi sing sauna kodong sada ba mayok halagani India gi oina hidak mana sijinaba miyoi million saniga yangkhai gumdoi leiri Malem gi oina hidak mana gi polam khwaidigi yamna sijinaba laibak singi manungda India na ani subda lei hidak mana sijinaba na tholakpa laina sing layengba da sahi khudingi lupa trillion 2.4 sading tawriba maramna khudong sada basi ko honabagi panamda lengana akhanaba thorang asi pekhalakpani hairi gari na thomduna miyoi ani hatlambegi khongjang sangsinana ba GAC semkhri haukiba December 13 khongam pat gari amana thomlamduna Muhammad Tazuddin amasu Muhammad Salahuddin kawa miyo ani hathiba thawdok mari leinana miyamgi khongjang sangsinana ba GAC ama semkhri Kokta Bazar
ngarang mihat aduga mari lainana mifam ama pangthokpaga loinana GAC ama semki nauna semki ba GAC ki convener Rahman Bura mayum naiki gari na thomba dagi laikhidraba miyo ani ki manungda Manipur gi CSO sing AMSO AMPACO MMWO kwakta gi Jamiyat Ulama Anjuman I Musra AKYBO AMPY N singmana victim ani gi imung mateng pangduna awana saruk yaduna lakli loinana makhui ani bugari na thomlam laga hanna yenglamdana sen ki thawdo du miyam na yamna kana kanem tawi thawdo du senari bugari ama sungari du thorak pa miyoi phadri ba phawa asiba sang police na postmortem ta hondana ba hona gada bane masum waroisin ama laktri ba phawa asiba sang lokhiro hari malem thongam na kotu gi mathakta FIR thangatkhri Social activist Malem Thongam na Committee on Tribal Unity Kotu gi mathakta First Information Report FIR lokhat pinaba Hengang Police Station ki officer in charge ki kuthang na Kangpokpi Police Station wakat sirol ama pisingkhri tuan maluk ki maira paibi ima ibel singaloi na ngarang ngasi ayuk pung 13 makhai tabada wakat sirol adu Hengang Police Station ki OC da pisingki bani December 13 kotu gi maikei gi press statement ama tholaktuna Malem Thongam bu Kangpokpi phauna satana ba akan mu wapam thamlakhi badu pung kunga mari gi manung da handok pinaba kotu gi maikei da haijakhrabasu thabak to onthok tabadagi FIR lokhat pinaba wakat sirol ase pisingki bani ngasi gi kongset aduda yepa nupi lup maiba khul maira paibi laisana women's welfare association koirengai manung koirengai bazar nupi maru koirengai uramapal maira paibi Advanced Women's Society awang sakmai maira paibi khurai konsam laikai apun ba nupi lup haingang makha laikai apun maira paibi na singba saru yakhi drug lalon be geng khutpu kan khat kano drug lalon ba madi drug ki geng khutpu sakotli ba singni isa gi horakpham kawrei dabani kanglaipa communist party PWGMC unification ki PRO singkhai ngan mana thadorak pa chirol aman haidi makata na hai KCP PWG na ngasi phawbu khunda minari ba kanglup furup amatabu hanthani yengba laiti kanglup khudi makna khunda minari ba lamdamasi makata na tinjang kaijang dana ba masuma samau phana lehna bagi dama war on drug ki khongjang lokhalakpani haukiba December kungani pana party ki central committee ki wafam da singnarakpa hakchina lawi ngasi phawbu furup amada atamnana drug lalon bigi thabak tawi haina maral sikip laiti lup asina sai nifuga turuk subna lantheng narakpada furup khudi maki isil inaw kya thawana pontha oikrabani masida maitai pangal maitai amadi naga kya yakre haujik su maitai pangal furup ki isil inaw kya lup ki tungan department sing asubu thaudang lori asiguma nungsi sana ba si thukai raklabadi tumina yengduna leithokpa ngamlo hedi Lengak semba yaudana bu warep laukre Kuki-Jo Council KZC ki ahum suba governing council gi mipam pangthokhi baga loinana Manipur anaupa lengak semba da saruk yadana bu warep laukre hiramasi gi matang da thadorak pa chirol aman hai December 13 Chuchampur gi Rengkai da leiba BTI auditorium da pangthokpa governing council gi mifam na lauki bu warep matung ina Kuki-Jo furuk ki miyoi singna khundari ba mafam sing da atopa furuk ki miyoi amata khundaba yahandaba Land right ki matang na tuan ba Kuki-Jo sip singa khana naina ba athuba matam na Kuki-Jo miyam gi apam punamak thabak to onthok na ba demand tawduna political rally am sat payana lemnare Manipur hauju oiriba phiba masida Kuki-Jo furuk ki miyoi singna mitai furuk ka puna khundami na ba yabi gi mawong ama uba phangdri haina palladuna sirol sinhai India Constitution ki makhada Kuki-Jo furuk ki tokhaiba union territory ama semba natana waroisin purakna gi atopa lambi ama talaithi governing council gi mifam da lauriba warep singa si KNO amasum UPF ki lusingba singda pukhalaga mapung phana thabak to onthok na ba thawrang lakholaga ni hari Aikhoi khuntak lansira roi haina wasak lauki ba sai yangkai surakpagi tharam January mapanda lup tarun sinduna aikhoi amuhana khuntak lansira roi si haina wasak laugadori ozoi India lengana Manipur gi irang asi lusinbegi mahutta phambal amasum thambal na lamdam asi oli Maharaj Gambir Singha laikhidabagi numit Manipur sahi tare khuntak lan sikiba matung ningkha tamba mu hanjilak pa sahi sani mapung pharak pa leibak ki ningthaw amadi kangluk ki lusingba sing yauna amuhana khuntak lan sidaroi si haina wasak lauki pa sahi yangkai pharak pagi thawram chaliba tha asigi lakadoriba January mapan lang thabal da leiba Gambir Singha gi yatafam da luptarun sinduna ningsing thoram pangthoklagani haina veteran politician ozwai gi kawa da leiba ma ki sangai da ngasi pangthokiba pawmising unaba mifam da mahakna phongdokhre mahakna hai Manipura me uhumdagi khuntak lan siba sahi ahuma pung phagadori haujuk phawba India lengana irang asi lusinna na bohona baude madugi mahutta phambal amasum thambal na lamdam asi oli Manipura karamba
karamna thambal sathangani thibada ngasigi iramdam asigi phibam asi oirakpani Bharat Sarkar BJP na Manipur thugainaba tauba proxy war ni haiba miyamna khanglaba wapam amani Magna makhatana Manipur sei tere khuntakluraba matung amuhana maning tamba laiba ama oirakpagi sahi sani mapung pharakpa kumja amani Puwari ki maru oiba thauramasi inkumja lisinga maga samapanga humdraga manga digi haudolaga inkumja lisinga maga samapanga humdraga tarukta miyamgi asawa khongsat amaga loinana aikhoi amuhana khuntak lanchira roisi haiba wakhalon ga loinana langthabal leiba ningthau gambir singagi aroiba yata phamda laibak ningthau miyamgi mihut singa madi kangluki lusingba yauna tharam pangthoki Mana makhatana hai aikhoi amuhana khuntakla roi haina wasak lawmina khiba numit asigi sahi yangkai mapung pharakpa sida iramdam asigi ningkha tamna bo hona bar sauna thaudang laramba athauba gambir singa ining thau nar singa hirasandra na singba amadi laibaki ningkha tamba hanjinabigi thaudang aduda thawaina ponta pikraba lusing porel athauba singi maphamda amadi ingkumjali singaniga kungo humdoigi me ohumdigi haurakhiba manipur gi apunbagi saktam singnarakpa lanphamda iraipaki damak thawaina ponta pikraba athauba singi maphamda su haikalaka tamdun ikai khumnaba numit asidu utkani hairi Numit mangani sumna ayang pali lambi sembi dabagi khongjang jangsilabasu sembi drabanina lambi tawkhairaga nga oina yoklagani purnima ayang pali lambi semjin dabagi mayukta lambi thingjinduna khongjang jangsilakpa siga ngasiga thana numit mangani su phajalakli lambi asi tawkhaiduna nga oina yoklagani haina maira paibisna pendaba phungtorakli ngasi khurai thangjam laikai khurai thaudam laikai khurai singabam laikai gi maira paibisinga madi youth social club Information ki center ki apunba ayang pali road development committee ki advisor thaudam sarana phungdokhibada lambi asi Zenims Imphal East district ki DC complex Sip medical office Porampat police station yauna maru eba lambi amoiri mari lainaba department sing semjin bina ba hairubada kyarag hana matam thaduna lakhi loinana ngasi phawbada lambi asi semjin bidana thamni magna makhatana hai gari makhal suna satpa lambi ama oibana na gate laiba miyoi sing angang yauna urphul waiful singna sor honbada mari lainaba laina tina amadi nabagi masing hengalakle haina pianaba phongdokhi lami thingbagi khongjang adur saruk yakhibi laikai ahum asigi maira paibi singi maraktigi usam purnima kawbinu piaman hai lambi thingduna khongjang sangsilabasu ngasi phawba mapu panabagum mari lainaba kanagum amatani yengsinbiduna lakni maram aduna laikai ahum asi khaknatana ayang lambi asida lairiba mipum khudimang na apun bagi weba khongjang sangsiminna bagi matam yaure kariguma mari lainaba singna makhatana lambi asi semjindaba tarabadi JCB sijinaduna tawkhairaga nga oina yoklagani haina pendaba wapam pungtoki ningsingba yai mamang sigi December 18 dagi hauna ayang pali road development committee na khurai lamlong kaithel dagi DDK Imphal Porampart ki haijin phama pa phawa lambi thingbagi khongjang sangsinduna lakhibane loina lambi asi semjindana thabak lokhatriba phawa lambi thingjinbagi khongjang asi makhatana sangsingani haina phongdokhibasu laikhrabane Ngarang ayuk Kamjong district ki maring thel amasu Myanmar gi Kabo Tampak Lonnabada ngamkhai paring da akan mamongda nomai kapnakri Manipur ki Kamjong district ki manung sanba maring thel amasu Myanmar gi Kabo Tampak Lonnabada Indo Myanmar border gi mafam amada KNAB oigani singnaba singa Manipur base tawbo lalholup sing oigani hani singnaba singa ngarang akan mamongna nomai kapnakri hadi Presna phangma paw gi matung ina nomai amasum bom kapna bigi thawdo sing ngarang ayuk pung 3 makhairam tarakpa matamda thokibin hadi Myanmar base tawbo lalholup KNAB oigani hani singnaba khulai paib lalholup sing attack sa tharaktuna nongmai ron kya kapsilaki tungda bom masing thingamdana thadrakhi hadi Indo Myanmar gi border pillar number 86 amasum 87 gi marakta leiba maphamda thokiba khuthokna bigi thawdo dura KNAB gi maikeda miyuhum aso apan nanglamgan haina thajinari makhatana nakalani na ngarang numidang wera pung mari makhai tarakpa phawbada akan mamongda nomai kapna khena pawsna makhatari Meghalaya gi west Jayentia district ka Bangladesh ka lonaba border paring da numidangi matamda curfew thamkhri Bharat ki yumlo nariba Bangladesh ta hauju oiraklibi hingsa gi phibam sing asi yenglaga Meghalaya gi west Jayentia district ki DC na district adu gi Bangladesh ka taina ba ngamkhai paring numidangi matamda curfew thamkhri hingsa mayuk nariba Bangladesh ka Meghalaya ka kilometer samriga nifukom doi sana ngamkhai lone ngamkhai gi lam asi ki meter sani na kon bam sing da numidang wairam pung taruk tagi ayuk pung taruk phawba curfew laigani sarkar gi sirol sin hai west Jayentia district asi mahausa digi ain kaina narol da mitop sanglakpa lal haubo sing chathok sin tawba smugglers singi thabak tawba amasung district asi gi law and order da sing narakpa ain yadaba thabak kya mayuk na duna leiba district ni
नुमिदांगी मतमदा असिगुम थौदो असि हेना थोकली मदुना बांग्लादेश का मेघालय का ताइनब बॉर्डर परिंग मीटर सनी कोन मफम कर्फ्यू थमदन शिक्षण थौरांग थबासी लौखटपनी है अमित शाह गवर्नर चीफ सेक्रेटरी कौदन मणिपुर फिवम रिव्यू तौरी मणिपुर अनौब लेंगाक सेमबगी वाफम खानाखिद्री इंग्लिश कुनग तरुक की सही खौबग लोइनना यूनियन होम मिनिस्टर अमित शाह मयाई तंग लौदुना मणिपुर प्रेसिडेंट रूल थमलिबसिगी मतम टेंसिलकपग लोइनना ngasi high level review mi phambang tu manipur gi housing ori pa phibam singi mata na khanakhri panba yabde housing manipur thamli pa PRC ki matam si sahi sigi February 10 di power central government na sangtoki bani ngasi home minister Amit Shah na share lau tu na pangtoki pa manipur gi high level review meeting aduda manipur gi governor Ajay Kumar Bala government gi security advisor Kuldip Singha chief secretary PK Goyal DGP Rajiv Singha amadi ministry of home affairs ke makok thongba functionary sing saruk yaki haina awang pathaki sources na phungtokli sources na makha taraduna manipur gi governor DGP security advisor chief secretary apanba delegate asi ngarang delhi de meeting asi pangthokna bagi damak thongki bani pangthokadoriba meeting asi gi agenda asi maru oina manipur gi law and order security arrangement amas manipur state pekhaliba sako thorangi thabak thoram singi matang de naiki union home minister na mayai tangba lawduna ngasi Delhi da pangtokhiba review meeting aduna Manipur gi housing oriba law and order gi phibam asi ground level gi horaga top decision sing khana khibaga loina housing irang mayuk nariba Manipur state irang lakshin na ba thamliba central security forces singi deployment gi matang na khanna duna Manipur makhata na violence oiba pamda ba thodok sing thoktana bagi damak deploy toriba security singi marakta yamna ningthina coordination pin hanba amadi yamna maru oina ngasi pangtokhiba review meeting aduna Manipur state ta pekhaliba sako thorangi thabak sing khumang soksina pekhat hanbada natana irang asina sogolaba community sing da sako thorangi thabak sing asi hakthengna kana ba pihan ba asina sing basing khana ki hairina su paus da makhata na su phungdorakli tentana sum na myam na thamjage du hausu ko na di myam paus matang sa lu sinjarage mas makhata ba no ba update myam puna ngai mina sena channel su gi mekeri gi myam pham da makhata na thamjari